Kangla Manungi Sinkai Pukri Manaktalai Basangai Imphal Archaeology State Department excavation ama pangtokpada Ariba Matamgi Sijinnaramba Potlam sing Fangkhre Loinana Fangkiba Potsuk Singasi Karam Matamda Sijinnaramba no Haiba Khangnaba Lucknow da Laiba Virval Sahani Institute of Paleobotany da Thanaba Sem Sakre Hairi Iramasugi Matanga SKTV na Directorate of Art and Culture gi Makhada Leriba State Archaeology Office ki Assistant Archaeologist Oina Thaupuri Bemadi Pangthokiba excavation aduge Excavation Director Oikibi Dr. Samurai Lapam Sujata Deviga Pongi Kutangda Warisana Bada Pongdor Kibuki Matungina excavation se Pantona Bada Archaeology of India Dagi Ayaba Lauraba Matung State Tagi Oina Arts and Culture gi Director K Dinamani Amadi Superintendent K Sasikanda Dagi excavation se Taunaba Ayaba Lauraba Matung Pangthoki Excavation Tauropada Matamamada Sijinnaramba Drain Ama Fangkhre Masigi Manakta Seki returning Walam Sufangkhre Drainage adu ising puthok pusin gi oigene haibagi mami tai loinana seki returning wall asigi sek asi asawa makhal gi oi centimeter kuntrani panlom sangi hojiki asiga yangna bada khenaba lai drain asida kom mari rom thengnaki kom ani amade matamadu da Sijinnaramba kusukhulai singlerame masigi manungda Kolkata 1943 thaba amasu Fangkhre kom amade Usep oina thengnai kom aduda maitan yarumba thengnaki drain adugi fit ama makhairom amadi anirom tautaraba matungi base amagi mathakta ningthina safu kya ama thamba thengnarki masina takpadi mafam asida maigi thabak tawrami haibe yai mafam aduna Victoria thaba 1886 ki senyak amadi nongmai maru khara su Fangkhre Nongju Panthaibana excavation asi loiselle aduga panglaki basing asi karama matamda Sijinnaramba no haiba khangnaba Lucknow da leiba Virval Sahani Institute of Paleobotany da thanaba thorang tawrei masigi result tha taruki manungda phangani haiki